Sinmi numit thauram ngasi tongan ba organization singna Manipura pangthoknakre. Amadi mayang Imphal gi thodokda nongmaina pankiba amadi mayum makai mai thadok pikraba miyoi singda ngasi fawba sarkarna mateng pibidr hairi. Hauzik mapungoi ba pau Sinmi numit thauram ngasi tongan ba organization singna Manipura pangthoknakre thauram gi sarugamo ina ipakna sinduna lemna idan tawbagi kem ama youth hostel khumalampakta pangthokre thauram aduda All India Trade Union Congress ki president Moirangthem Narasinga ipak ki chairman Sapamza Jadumani Jenims ki director Professor Deven Laisram amadi Siza Hospital gi managing director Dr Khundombam Palina maru ebamiyoi sing oina sarukya ki Dr M Narana pothok puthok-tana sama saukhatpa yaroi haiki Soviet Union की लुची की बात लेने मान सरकार पर अक्टूबर रिवॉल्यूशन हैक पर 1917 की हाँ अक्टूबर तारीख को मंगा मधुदा मान पी की बात सिंह की मनुदा मान खांगी ट्रेड यूनियन मूवमेंट कार्य दबे यादी पोथो तरह समाज सौकत पे यारोई तार तौर के हिंदी यारोई ऐसे मान फच्चर कुमारी स्पीच से मान अपील तो की पीपल नशीलेगी दी सोवियत की प्रजा पुनमक छूदन चाके खलबा चालने बुद्धमु हाइबा मकर Yops amuk amadi IFM na sinduna MDU holda medigi thauram pangthoki thauram aduda ICM gi director K Joy Chandra Yops ki president Megha Chandra IFM gi president TH Iboyaima amuk ki president Bimol Chandra na maroiba miyoi sing oina saruk yaki Labor Department ki ibom jana haikibada Sinmi singi phebam phagalaba matamda lamdam asida ahongba purakpa ngamgani haiki Ngasima thobak subi ba haiba category se thongsun misin law singa athumanda bo misali na sai form lo bi sai misin le sai misin dina ba ka dina misin jeri Ngasi medegi thauram Manipur gi mafam kayada tongan ba organization singna sinduna pangthoknari numit asiga mari lainana Guardian Vikhok Students Union and Club na lemna EP bagi thauram mama Jenims Blood Bank da pangthokre Blood for Lever haiba thim da pangthokpa EP bagi thauram aduda member ni forum na idan tauki club ki secretary Sursdana lamdam asigi sinmi singbu ikai khumnaba utuna idan tawbagi thauram asi pangthokpani haiki asida makoi ikai khumnaba oina adigi makoi gi damakta aita Aku ngasih kita ujar betul masih itu blood for lever saya bani masih kita makta kathok laba i sin missing da kathok laba i hanya nak tuan jaraga aku ngasih makoi kita makta i donation ke masih aku pangtuk sahaja. Amaromda Manipur Electricity Employees Union na susinduna Imphal gi Bauna International Market machinda leba union gi conference hall da thauram si pangthoki union gi working president Thoktom Tijamani Singha na sabhapati oiduna pangthoki ba thauram aduda Laiki draba sinmi singi maphamda laisu katuna minute ani leptuna awaba phongdokhi Mayang Imphal Community Hall Lower Primary dagi hauna school education da mityeng sanglaba matamda chakhatpa samasama purakpa ngamgani haina Education Minister Dr KH Ratan Kumar na Mayang Imphal Kendra gi manung chanba motum yang bida Community Hall sangabagi thauram da haikre mahakna makhatan haikibada higher education da mityeng sangba haure Edet College ki oja singna taliba dabi sing sarkar asna khanari Oja singna changsiliba khongjang asi handokpiyu haiki Manipur da miyoi kharana JCB ama ani puthoklaga khongban khara kotlaga laiba khara chaithoklaga masana masabu social worker ne haiba kaya ama thoklibasi angakpa poi MLA minister amadi miyamna khallaba mihut fawba social worker kobaya de haiki miyam di damakta madugi kanu akoi profit jengdaba magi family gi kanu pura kathokrani miyam di damakta social worker kathokraba madu bo kanu du ne social worker akoi jadi amna lose ni amna ekam chik oi na ida amazu akoi ji bo social worker haibi ade akoi je legislator ni parliamentarian akoi je Ngasigi thauram aduda Mayang Imphal Block Congress ki President Raj Mohan amadi tongan ba miyoi sing yauna lamdam adom gi miyamna saruk yaki
Mayang Imphaldagi Karang Taba Lambida Gari Huranban Haiba Wahouda Miyamna Fubada Miyoi Ani Laikidaba Thaudoki Matungda April gi tang Taramathoida Mayang Imphal Konchak Makha Lekaida Thokiba Laibak Thiba Thaudok Amada Dukan Yauna Yum Taramathoi Amangata Thokiba Amadi Nongmaina Panbadagi Sokhiba Miyoi Singda Sarkargi Maikaidagi Ngasi Phawba Mateng Amata Pibidre Hairi Thaudok aduda Nongmaina Panbadagi Soklaba Amadi Mayum Makai Mai Thadok Pikibadagi Awa Ana Taraba Miyoi Singna Sarkarna Athuba Matamda Makoigi Mateng Pangbinaba Apil Taurakli Boksida ijo angang di khambani na ina thokserubani laibak thibana aingonda maruchi pale ai la doctor da su minute manga tarumi hena leijarure mathang da su la oina moina chu la e paisa gi matung da khara problem khara leibani na ai lokko ko ya dama adum leire ai sa ji ai nung manung ga khara na paisa da ba chi ga ka ai ji maina leire adum bo ni ma teng da gi su ang bi da pa yaw bre du na ai monda kari wudui na ai khamti April gi tang drama thoida thoki ba laibak thiba thangdo amada kesu khangja da isam chang hotel phamaga sura no ma sajari ba ai yum ai khapta gi natana phai yum mapal yauna mai thadok biramba ai thoki ba irang jira yamna nungai jada ba thadok pen da ba hai tare ro ngasi phawba da ngasi kun ma khoi ni sujale thoi ba thangdok se sidai da Manipur government na kasu akhoi da ni yeng sangbi da ba magi choi ba pali ba yum mai sai ba sigi conversation pi ke ni haibadi pawdi dum phangje adu thabok oina di pangthok pirakta ba si asu wana asu ji da ba tan pham sida chani ngai thami ngai leita bagi wari ngai leifam leita bagi wari ngai marak sida nonglai nu sida muklak kana yum ju do pi ga ni di sajen saya da tang ga le na haji leifam leite si athu ba matan da Manipur government na yeng sang bi draga di akhoi sai kan da siro habra ha ba si ai thanjani BT Rota English Singani Mapan July Kulumda the Tokiba Thaudokta Laikidraba Sanjitpu Masamaki Nongmaina Kaptun Hatkibani Haina Pongdok Zariba Manipur Police ki Head Constable Herojit Gari Accident Thokpadagi Hospital Laikan Nakre Thaudoga Singarang Numidang Pung Mapan Makhairom Taba Matamda North Ewosiga Mayok Nana Laiba ke Krupat Mayada Thokibani Hairi Herojinna Mahaki Alto Car ama thauduna lakpada mafam aduda mamai leiduna leramba Tata Magic amada thengjin khibani Thaudok aduda Herojit ki makokta sokpadagi Raj Medicity da laikan nakhi Ngarang numidang Herojit ki asokpa laikan naringai da ISTV News ki teamna video coverage tawringai da mafam aduda leirambi nupi amana footage sing adu muthatna ba hairakhi hairi Khongjom War Memorial Complex semga sagatpagi matangda hanagi MLA M Hemantana Miyam Praja Singbu lana lamjingba asigidamak MLA bu laingakna amadi Praja Singna matik chaba dandi pifam thoi mahak angawbaga pangkhak oire haina Kendra Development Committee Wangjing Tentha Assembly Constituency na khangalakli hanagi MLA Moirangthem Hemantana sakti pairingaida laibak nungsibagi mingda Khongjom War Memorial Trust linkhatana senda lambi sembada natana Kheba Jingi Jingthakta Hauramba Achauba Upambi Kaya Yanthatuna Masagi Maranai Oina Sizanakiba Amadi Khongjom War Memorial Complex Sengbat Sagatpagi Mingda Tankiba Paisa Sing Miyamna Khangnaraba Wafamni Mahakna Yaski Minister Oiringaida Mahak Masagi NGO na Sports Department dagi kaithokiba senpham kaya haina thokiba du committee asina ningsinglakli Marak thana tema break amatang Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakta haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Delta Tutorials for CBSE admission open class 9 10 and 12 science from April 4 Class 12 hours from May 4. Class 11 Science from June 6. Vacations course for Navodaya and others from May 4. For detail, please visit Delta Tutorial between 6 am to 7 pm. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijinabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sijinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da saksal hobana hena fai Delightful cupcakes with creamy vanilla filling from Winkies, the cake specialist.
magic mix of chocolate and vanilla marble cakes from Winkies, the cake specialist. Taram namu okjadi. Ukrul dagi Chandel gi Moirang Thelda u lo basaki ba miyo yani sikhibagi matangda sarkar na mityang jangbi yo haina imung manung na phongdorakli. Ngasi Jenims ki morta paumi singa unabada misi asiki matangda Ukrul gi Southern Tangkhul gi Chairman Somina sarkar na misi asiki matangda chana ba thabak lokhatchiba fawwa asiba hakjang loroi haiki. Hojik biri family singi da matik chaba assistance ka PB bako aduga madigi mathangda hojik border area da adum tatana thoi she state government security measure ka paikhat biraga shit kumba amga hanna thokta ningai aduga hojik kanana tawribno at least khara singdok biraga phagat biraga madu as per the land law of the land madu khara penalty PBNI she pamani that body di khoi sigi at least khoi demand sing phangdri phapdi khoi lawkir Mafam aduda laikhidrabagi imung manungi miyo sing unaba lakiba deputy speaker Preso Simrena misi asigi matangda sarkar gi maikaidagi chapchaba thabak lokhatkani haiki Mafamdugi MLA ma winaina 2000 masiguma matam sida mayam pumnamakna peace aduga prayer tawraga koi masigi kanana tawno kramai thokino asi hinana bai koi operation peace government su kanna thona batawi honorable CM ga tanraga masi doctor singna post mortem tawba aduga police ki verification report mayam si tare haraga koi minister sing aduga honorable CM ga tanraga kari tawbi bai ai imong gi demand aduga koi sansthan sing gi demand si fulfill tawna bai koi kana chadu Milal na sinduna mitay mayek sangdamnaba ngasi center tara nipan na pangthokre class 3 dagi class 11 phawga kanglup manga thokna pangthokiba athoi ahen tanaba duda punna maheroi lising ahum chamanga na saruk yaki Milal gi luching purel moirang them naw khomba maitei na lamdam asigi mayek asi amuk hanna chana hannaba paikhatliba thabak asi mapung fahanaba changyang parikya asi pangthokpani mangluraba ikhoi gi iek asi furup ki khenaba thamdana malemda saktak nanaba hotna si haiki Asida lay bise kanglup ki furuk yamadi lining ki khenaba laytana amdam asigi mayek si sakona bo khona bada amdam sida lay mipung khudi mona sabu pibaga lorana may ase state kini lepa kini khanbiraga amna adhu bada malemda masakta na khona bada koi pun thodam lominasi ai wa khamji thamjabaga lorana asuga may ase sigi saing ase koina milan haibal pasen hek lay makai koina leptana pangthokpa ase pangthokjagani Uripok ATM Club Development Committee na sinduna Chairap Court maningda chawkha tharangi matangda khanai nanaba mifam ama pangthokre ward member TH Indrajit na miyamgi lusingba singna thabak ningthina tawrabadi chawkhatpa samas ama oihanba ngamgani haiki aduna masigi Uripok Bajai Maning Development Committee na asoki mati pechangalakpasi akoigi irekai amasung loinana ward number 6 ward development committee ki makai tigesu harau tayamba amasung Chakotpa city ama chakotpa leka ama chakotpada sauna mateng pangyusi ki makai dagi amasung koi ward development committee ki makai dagesu masigi mipamasida thagatchaba phongdokjari Directorate of Treasuries and Accounts na sinduna chahi asigi oina gathering of treasuries ki thoram ngasi lamyan ba sanglenda pangthokre thoram aduda chief secretary Onnaba Kishore education s ki commissioner H Delif amadi treasury ki director Thoksom Kirana maroiba miyoi sing oina saruk yaki mathau phajana pangthokpa miyoi singda mana mathum piduna pukning thogatki Ketrigao Kendra ki manung chanba iril turel gi mathakta saba litan thong asi BJP Manipur Pradesh ki minority cell gi convener AR Khan na nauna semjin duna miyam da khusin nakre Ketri Bengun Youth Club amadi Senior Citizen Development Society Ketrigao gi miyo singsu sarbiya ki ba thoram aduda AR Khan na miyam gi yengduna thawong asi semjin bani haiki Aliba sarkar sidi khoju kari hajagadabunu khangdre masi usannadana dum leiba Adalaigai Alaman Sing Senior Citizen Sing Amasung Anakpa Club Organization Sing na Thong Se Khumayam Amta Sembi Dragdi Karam Hain Tawni na Hairak Baduda Aina Masigi Achangba Paisa du financial aid to Aina Tawjaraga Lanai privately Tawjaraga Masimayam volunteer Tawraga Semjaba Thongni
Nachau Soraren Saudriba Community Hall da Nachau Youth Congress Committee na sinduna lemna layang bagi kem ama pangthokre Iboyama Hospital and Research Center singzamena sponsor tawduna pangthokiba lemna layang bagi kem aduda Dr. Kunlomna saruyaki Nachau Khoizuman amadi Fubala dagi masing yamlaba miyam na thoraktuna kem aduda ana layang bagi khudong saba longnaki sililang libasingi maikai dagi darkar oi hidak langthak singsu lemna piki Boxer MC Mary Kombu Rajya Sabha ki MP oirakpada Manipur State Minorities Commission ki chairperson na nungaiba phongdorakli marak thana tema break amuka hana logjari Imphal East West amasung Bishnupur District ki oina Manipur government ki regular employees singda service loan lobi kudong chaba pizari athuba matamda amadi araiba mawong da lobiba yagani enna akupa marol gidama contact tobu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur Combined tutorials for CBSE admission open second batch class 12 5 months foundation course second batch class 9 and 10 6 months foundation course class start 5th May second batch class 11 5 months foundation course class starting from 16th June class 9 10 and 12 2 months vacation course for Navodaya Sainik and outsiders class starting from 2nd May please contact Combined Tutorials Office Sagolban Murang Machin Bus Parking Imphal Wanted some electronics mechanics for repairing ISTV set-top boxes at different places. Bishnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Breaking matungda amuka hana taram na muoksari Handak pangthokadariba IMC gi mikhal ga mari lainana thabak thoram sing kankhana rakle ward number 38 ki oina herojit ngangombasu Indian National Congress ki mirep oina lauthokre Naurem thong khulem lekai de leiba Gopi Mohan gi yumda pangthokiba mifamda mahakbu mirep oina lauthokibani Senmi singi numi thoram ngasi tongan ba organization singna Manipur da pangthoknakre Amadi Mayang Imphal ki thodokta nongmaina pankiba madi mayum magai mai thadok bikraba miyoi singda ngasi pawba sarkar na mating bibidre hairi ISTV pawmiyang tabir punang bu amuka hana khurumjari